ZUF amadi NACN anigi marakta nomay kamnabagi thawdokta NACN gi miyoy mari asopan nangkre. Ngase yupung tararom tabada NACN amadi Jalarum United Front ZUF kilan misingi marakta nomay kamna kre hari thawdo sige matangda pau sina phangba paugi matung inadi khuthongna bagi thawdo asi None district ki manung chanba nungba subdivision na konba khopum manaki tawdai jang da thokibani hari nakalani makta nomay kamna bagi thawdo aduda NACN gi miyoy mari asopan nangkre hari aduga ZUF ki machin chatpa miyoy amana phongdorakpagi matung inadi ZUF ki domination area da NACN gi lan mising changsilakpadagi maikai ani makta nomay kapna duna khuthongna kibani ZUF ki maikai dagi NACN da kayarak hanna makhoi gi domination area da changlakta na bakhangan khrabaso hanna changsilakpadagi makhoi gi mathakta khut thakibani ZUF ki maikai dagi asopan amadi yaukhiba leiti hari nomay kamna bagi thodok thokle haibagi pau phangbadagi security force ki kangbu mafam adu da changsin kre haina su pau sina makha tari kuthongna ba duna maram oiraga manak nakpada leiba khunja sing mi paina ba pokna duna safagadaba mafam sing da thaidok tuna leina kre hari tungda mafam adugi khunja sing na NACN amadi ZUF ani gi marakta nomay kamna bagi thawdo adu da yaning da ba phongdok tuna nomay kamna ba lepiu haiba kholaw sing lauduna rally amasu chat kre hari ningsing ba yabadi nahasu tongan ba lalolo NACN faction chingba Jalarum United Front ZUF ta khulai ga loina na changlak khraba miyoy nipan ZUF na harau taram na okhiba laikre ZUF ta changjar khiba sing adudi NACN gi Tatar PG Maithailung Rajau Peu National Dai Mai Second Lieutenant Sajangang Kamai NACN gi Captain Kulianlung Kamai Captain Pauthailung Gonmai NACN gi Corporal Barim Saba Bariam Tak Corporal Yangsin Lung amasung Private Karyogan Kamaini Makoina ZUF ta changlakpa matamda khulai sing suloina rakhi ZUF ta thajaba thambadagi lof kaya dagi hojik lep palai jana changlakli makoi khongthang amadi wakhalon bulumna taramna oi Jalarang miyamgi amadi political aspiration asibu thajaba thamduna lof asida miyamna changbiraktuna amata oina khong thangmina basu lufna thong launa hangdoktuna thamli hairagli haina su ZUF ki maikai dagi phongdoki balai khrabani Imphal ga lambi tatna khibana Churachandpur district ta air connectivity asi lifeline ama oire LM Khaute Hokiba chahi 2023 gi May ahum dagi tholakhiba kangluki irang asina maram oiraga Churachandpur district asi Imphal ga mapung fana lambi tatna khiba oibana crisis matam asidadi air connectivity asi district aduda lairiba miyam gi lifeline ama oire maram aduna district asida helicopter service mathau tai hairaduna masigi matang da su central government su taksin khiba laikre haina Churachandpur gi MLA amasung oiriba former DGP LM Khaute na phongdokre Mangna makata na hai kibada Churachandpur district ta maruina mahaki constituency amadi akoiba khulsing da lairiba lambi thongi phibam asi hainingai leitena fatre state asida hojik tholibe irang asina maram oiraga local community singna tangai fadana connectivity amasung essential service ki awawa khudong chadaba kaya ama mayoknari Manipur da kangluki irang asi thokro matung da mafam adugi miyamna kham thengna awawa kaya mayoknari mafam adu da hojik oiriba lambi gi phibam asi yamna ikai ningai ni Intervillage road sing asuki matik fatre lambi gi phibam fataba sina maram oiraga thawdo kaya da miyamna makoi masel sel khainaraga lambi sembagi thabak tawi ma ki maikai dagi su maduda angamba mateng pangli irang matung school sing hangdoktuna mai masing tamba horabasu angang singna school uniform da phibam thina soklaba sanglaba lambi kaya khongna chatpa aduga karigumba matamdana khudong thiningai oiraba chingi angamba saruk kaya fawrga chali Masidagi hena mi painingai oiribasi medical emergency amasung transportation asini hospital da na basing puthok pusin tawna hona bada chawba singna bakaya ama thengnari pochai puba gari sing chathok chasin tawbada khudong chada bakaya mayok nabana local economy da su chaitheng fangli government ki funding asi peningai oide district adu da hojik oiriba khudong chada ba phibam kaya aduga mari lena na mahaki maikai degi central minister sing amasung corporate body sing da lambi samjin naba amasung hospital infrastructure singi damakta Financial assistant pina bataksin ba laikre karigoma matamda mahaki loina biga loina na prime minister office ta jatuna khudong chadaba sing adugi matangda mayek singna thamkhiba laikre irang na maram oiraga victim oikraba sing da compensation pina ba mayu makai leitraba sing amu hanna khunda laita hanna bagi support amasung Churachandpur district water supply scheme ase athobada implement toba mathau tai yamna singthaningai oiba development ama oina special assistance to status for capital investment scheme gi makhada Churachandpur district ta road project manga paikhanaba sanction tawrakre khongthang asina district headquarters amasung akoiba khul singi connectivity hengat halagani khwaidagi hena maru oiribasi air connectivity asini maru oina Churachandpur Aizol Guwahati amasung Silchar na chingbagi connectivity asi yamna maru oi haiki
Churachandpurdagi nupi ama lupa lakh tharagi WY ga konana fare Manipur police na mayai ka bachinja ke mayokta chatharakpa draft ki saruk ama oina Churachandpur district tagi nupi ama WY tablet lising ama ga chani ga konana fare police na faraba masagi chahi nifugumapan surabi nupi adu Churachandpur police station manung chanba is munuam dagi manai hoi bai de kawi hari mangon dagi fagalaba WY tablet sing adu malemi kaithel da lupa lakh thararum gi oigani amarom da security forces na Thobal district Lilong police station manung chana laiba Lilong Harebi awang laikai dagi gari huran mani haiba mioi ani fare faraba mioi sing adudi Muhammad Asikur Rahman kunga manga amasung Muhammad Yungkhaiba Mosil Khan kunga humdoini makhoi animak ngarang mayum dagi fakibani police na faraba mioi sing adudagi mobile phone ama amasung alto car ama fangbangam le hain report amana phongdokli UNC gi firefta Myanmar gi Naga student organization na sagotli India amasung Myanmar na Naga sing athamliba deficit border policy gi mayokta UNC na loriba firef asida Naga student organization Myanmar na sumapung phana sagotli hairi Naga student organization Myanmar na thadorok pachirol amada haribana UNC gi maikai degi political future territorial integrity Naga miyam gi unity masigi leadership thauna amasung border da leiriba maru oina Myanmar gi eastern Nagaland da leiriba Naga sing da piriba thauna kaya adugi damakta thagatpa phongdokli hairaduna Naga miyam gi right amasung future gi damakta Santi oiba mawongda changseliba movement khudingmakta su sagotli hairi eastern Naga sing gi maikai degi India amasung Myanmar government na institute tawriba free movement regime asi Sakhang bataude aikoi gi pari puri gi oibalam sing da chathok chasin tawba asi aikoi gi pokpadagi yawraklaba hak amani masida state ki permission lobagi mathau tade Indo Myanmar border da hojik sambal khabagi thabak chathari basi khudakta lepkadabani Naga organization tribal council student body sing amasung youth sing na dignity gi damakta punna lauminaba matam oire Naga sing gi indigenous right violate tawriba sida international community sing na su sakhang naba appeal tawri hairi lak marfu daraga mathoi khonggatpa ngamle Imphal municipal cooperation na konba mafam sing amasung greater Imphal gi mafam pumna makta public health engineering department PHED na hanba oina toti sing gi online billing portal chatna hankiba maramna consumer sing dagi bill khonggatpada chawna khudong chahale khuyathung da leiba PHED gi main office ta launch tawkiba portal asigi khuthang da register tawraba consumer sing na arrive mong da masa gi bill online da thina bagi khudong chaba phangale chai sigi haukiba January tha da changeng oina launch tawkhroba matung da yumthong 150 da meter pan khibadagi hojik fawda portal asigi khuthang da lupa lakh 34 mathoi henbagi revenue khonggatpa ngamle hairi UMPC na sengdoraktra badi legal action lokolagani KKL Kanglekpa Kanbaluf KKL Bulana Uhana Bahona Riba United Maire Pangal Committee UMPC na sengdoraktra badi legal action lokolagani haina ngasi press club ta pangthokiba pawgi mifam amada KKL gi secretary general Luangcha Urikhimbam ngamkhai ngan mana phongdokre mang na makha ta na haikibada UMPC na Manipur gi governor chief secretary amasung DGP da ai becherol pisinuna KKL bu kanglu masal nungsi handanaba communal oiba irang sagana bahona balufam mani haina lana uhana bahona re maitai haiba furuf ama maheurol dagi khunai lingduna lerekliba singak tuna tungi mirol gi damak thamlamba haiba singa sigi khunai gi thodangni mitomna mitei sarga thodok thoram kaya da amadi social media da fake account sem duna nungsi nabagi langda thuallaga makhoi gi maikai da pusin bagi mayokta hona babu criminal gi thabak tawi hari chahi sudriba mitei nupi kaya ama lona yadaba mongda nungsi nuwa gi lamda punsin duna Manghanaba honariba asi karamba agenda laibanu haibasi UMPC na paukumpi gadabani wafam asigi matangda karigumba sengdorak tragadi legal gi oiba thabak lokholagani haiki hena nga chabana hakchang sohalakpa thengnare report omega 3 fatty acid protein amasung essential vitamin sing marang kaina yawa maram nga chaba matamda heart brain amasung hakchang gi tongan ba kaya sing fali haina matam kaya gi mamangdagi thajana dun lagli adumoina maka hena nga charabadi nga da yawa mercury na food poisoning thon duna hakchang da akaiba kaya marum lakhli hain report amana phongdokli scientific reports ta handak ta phongna khiba study amagi report na hai kanaguma mioi amana chayol amagi manungda nga gram chani pan chabada thoidongna hakchang da khudong thiningai oyande chahi nauriba angang singi oina di chayol amada nga gram ni fu fawba chaba yai adubuka henba mawongda yamna toina nga charabadi nga da yawa Mercury na hauchang manungda changkhraga nervous system amanga ta thoan duna ningsing bangambagi matik mai mangkhiba kok chikpa amasung ithauda pukning changba ngamdabana chingba neurology gi oiba problem kaya tholakpa yai masida sunatana depression amadi anxiety na chinga pukning wakhal ga mari leinaba khudong chadaba kaya maru mayong na halakpa yai hari atoba wafam amana food poisoning ohelakpagi matangdani patha pumtharaba nga ning thina thong thaktaba nga charabadi chakhauna ba diarrhea kok ngawba oba amasung laihongna chingba ohelakpa yai hari akhanaba nga makhal kharadi tapeworm gumna khudong thiningai oiraba parasite yawo maramna nga adu charuba matamda khudong thiba kaya marum tholakpa yai kanaguma mioi kharadi nga charubadagi allergic reaction thorakpa yai malemgi oina nga chabadagi allergy tawa haibasi yamna toina thengnaba thawong amani omega 3 fatty acid yawo maramna nga chabana hakchang fali haina akhang hai kayana mot piri
Omega-3 fatty acid na heart ki mapanga kangkharhanbaga loinana inflammation hantahanduna brain gi mathau ningthina ta holi adubu nga toina charabadi omega-3 na hakchangda pamdaba thawong kaya uhelakpa yawi. National Institute of Health ki report amana hai omega-3 fatty acid ki chang ka hena yarabadi hakchangda yawba I patharakpaga loinana khajiktang aso apan yawbada ka hena I thorakpa yai. PUCL की रिपोर्ट विड्रॉ तौनब MP बिमोल खंगनख्रे मणिपुर थोलिबा कांगलुप की हना सुनबा सिगा मरी लेना इंडिपेंडेंट पीपल्स ट्राइब्यूनल ऑन दी ongoing ethnic conflict in Manipur haina mingthonba report ama fonglakibadu khudakta withdraw tawbagal loinana miyamda ngakpinaba haijagadabani haina khangankre. Inner Manipur Parliamentary Constituency ki MP Dr. Angomcha Bimola Koijamna People's Union for Civil Liberties PUCL ki President Kavita Shribasta thakiba cherol amada hai Manipur da ingtapa fibam hanjilhanbaga loinana mipum khudingmakta achumba wal fanganabagi pandamda PUCL na fongkiba report adu withdraw tawbagal loinana miyamda ngakpinaba haijagadabagi tangai fadabalai. MP Bimol Thakiba Cherol Aduna Hai missing Yamani Hariba Hindu lining Chatpa Maite Furufki Muising Union Home Minister Amit Saga Yasinarga missing Yam the Christian lining Chatpa travel sing the Etek Chatana Batarang Toki Habawafam Aduyum from Yaudabani Maite sing na BJP Natraga Amit Saga Kariguma Wafam Amata the Yasinaba Purakiba Wafam Laite Nong Tombam Birena Lutingba State Langata Kuki Furufki Cabinet Minister Gayao Kabaning Sing Pamtoi Maite Amasung BJP Amit Sagi Marakta Yasinaba Purakibagi Wafam Laite Habapumna Magna Kangarabani Suspension of Operation Su Agreement ki makhada kuki khulai paiba singna BJP Amit Saga hiram kharada yasinaba purakhibagi wafam di miyamna ngangna balai mikhal mamangda BJP na luching balai ngangna su group singda lupa crore kayamarum thada ki haibagi matangda PUCL gi investigator singna thijin ki balai bra haiba wahang su MP gi cherol asida hangli